Hai ma'am, atau ma'am pernah kemain tahun hari kan nuai nari bawa atau ma'am ngasi ke Eigi video sedih nganu thong bagi itu ni bawa ngasi aina thong tu nganu se Eigi Oiba style dat hatana tup pemong le thong tu mi tu yam sathi na so hau pemong le thong tu mi atau na ma'am ngasi Eigi video sedih pura skip tu video pura full yang dia ba aina ngasi thong tu nganu se se ma'am na hayang ID jing baru ada kam ta try tahun na jeng yam sathi na hau ge dia ba atau hajik se ise lai ba thok tai tu min tu hajik se pung baro jauh tu deh hari garo hela ba tu lapu di lapti nasi kaki minit tara mukti lambi ini ada jam lap teh do adu so event cakap kau tumjeng halak ya mapam do kayak itu ai ngasi kita pura ai blok wena sema gai tarik ko orang lai bacat pa ada lagi kayak itu mau kau perlu ini ai pura blok wena sema gai adu ai saya tak sengaja hai pada ai di nganu saya cara bahasa cahi ahum mukti halak ko do cara bagi maram sesuatu jam sathi ni yam kare do asih dai ko na dum hai lagi do hajik jam sathi ni theng kare do adu na iwa jajat ngang apa ni do hajik cakap lagi sih cakap lagi ai ada orang kayak itu mau kau perlu tumjeng halak ya do video से लाइक शेयर हमारी सब्सक्राइब कर दो काउंटन चलो अखोई लंबी सिना सोमदने बा सोमदगी लाइने बा तो सोमदा लागा हजिक जोलिबा बाजार सिना सोमदा लाइरे तो आता लाइरे से लौर दोइमी चंगसी किलो कितना है हां कितना है किलो 500 अच्छा कम नहीं होगा क्या कम होगा क्या ये वाला कोई भी ये वाला कितना है 450 और ये 500 और इसमें कम नहीं होगा क्या मतलब ये कौन सा वो है और ये अच्छा इसमें से देखता हूँ इसका 200 เอาได้ไหมครับสมเด็จเซมันลิเซ่แล้วมันตานาบิดีไอเชฟพ่อเลยแบบมันเส้นสายตะกี้ตานั้นเลยแบบจะมีตราบางงามงวยก็เสร็จต้องหลับกันนั่นเลยอ่ะมันเลยเซ่แล้วมวยน่ะหายไปสินะจังง่าหายไปกิโลเดียวไอ้น้ำซึ่งแต่กระเจ็ดนั่นแหละก็ทำไปอย่างใครด้วยนะเราแหละมวยกูแต่กระเจ็ดนั่นเป็นสตัลละมาเนี่ยแบบปิดโทรเลยทำไปอย่างใครเราพาแรงนะทำไปอย่างใครที่โดนตัวนะเราแหละโอ้ยซีลำบิสิกาลอยนะงานูเย็นลอยนะสูน่าแบบพังอันนี้ใช่เซ่ใช่จะปกติมันตานาบิดีนุ่งดีนุ่งไงแบบสิเซ่ngasi saya gari gadi hang eh, nungsa sih di jauh nih, langcek lang dah jauh, nasi gini nungsa sih su, padi pajarnya batak sih, nungsa di luar. Bidana kurta bidana kurang deglu. अदो मैम से सिगल ले हजिक लोरक पंगानु दो सि हजिक चांबा खोटपा लोरे दो हजिक से माकी हाबनब मचल सिंगो से मसी दो सिगा मोरक खरा लौरे अकंग बदो अदुगा सिगा अखोय ब्लैक पेपर से असी से खरा लौरे दो सि से अंगाक तिंचन थमसे दो हजिक से माकी चंगदबा पोचंग खरा हे असि अहन बदा अवा फदिगोम खरा हे असि अवा फदिगोम सिदी फजबा वाले हंदक से ओइसंदरे फदिगोम अवा फदिगोम से जामना दि फंगदरे सिकक फंगे अदुगा हजिक से अवा थबी अमा खखे असि अवा थबी से चावदी चावदरेको दम मचा अमा ओइना अचौबा पांद्रेबा से मचा अमा खक लौरे अदु मैम हजिक से ngasa अखोइना तिंगहेना थरमा मोरक का दगी ब्लैक पेपर वगैसे सी हापचना पचना आईडी तक थोसी से खलक्सी से हापचला हजिक से हापचल ले दो सिगा तोटली से सिंगा चनमगनी सिंगा चनमगा पहिला द तक्खिबा अदुदुनी अदो असि जे हापचलगा सुमाइना माकी ngasa tingam मही से खितंग हाइजन बिउ सुमाइना अदो माकी हापकदबा मचल सिंग से सिना सिगा लेरे तिलहौ अदुगा सिगा सिंगा चनमगा सुबा लेरे अदुगा असिना तेजपत्ता अदगी अवा फदिगोम अदगी उमोरक अमगा लेरे अदुगा सिगना से ngasai tingsallega khoi grind tawgiba kaino do khogi morok akangbaga adagi black pepper ga do aduna se siga leire aduga se awathabi sim haptoni do awathabi sidi khoktre ba semdri do awathabi se hapagi maram su kaino do ai dum horen ai kona dum hayara ke do mem haji se thongak na ba tawase तिलौ से मुनसले दो दुना सिक सिंगा चनंगा से बात चला या मैं हम तेज पत्ता हपा हुआ काव है तेज पत्ता से हाथ दबा देबा बस तेज पत्ता हो रहे तेज पत्ता सिंग बता के चल लगे हम से समाइना तिलौ गा चनंगा खरा कम खरा गय मतांग से सिगे सिगा अवा फदिगोम से समाइना ngौरिङै दा खरा हाप चलबा हाव बनि अनि थापा से अदो मैम हजिक से सा हाप चन बा यारानी सा हाप चलसि
ꯑꯁꯤꯗꯒꯤ ꯀꯩꯅꯣꯁꯦ ꯃꯍꯤꯁꯦ ꯀꯪꯕꯥꯎ ꯉꯧꯗꯣꯔꯦꯅꯦꯕ ꯉꯥꯅꯨꯗꯤ ꯃꯍꯤ ꯆꯨꯞꯁꯟꯗ꯭ꯔꯗꯤ ꯍꯥꯎꯇꯕꯅꯦꯕ ꯃꯍꯤ ꯀꯪꯕꯥꯎ ꯉꯧꯗ꯭ꯔꯗꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯋꯦꯗꯔꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯡꯉꯨ ꯉꯁꯥꯏꯗ ꯅꯨꯡꯁꯥ ꯃꯩ ꯍꯧꯅ ꯁꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯀꯟꯅ ꯇꯥꯊꯔꯦ ꯁꯤ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯋꯥꯊꯕꯤꯁꯦ ꯍꯥꯞꯆꯟꯕ ꯌꯥꯔꯅꯤ ꯑꯗꯣ ꯑꯋꯥꯊꯕꯤꯁꯦ ꯀꯩꯒꯤ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯕꯗ ꯑꯋꯥꯊꯕꯤꯁꯦ ꯍꯥꯞꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯥꯁꯦ ꯉꯥꯅꯨ ꯁꯥꯁꯤꯗꯤ ꯀꯜꯂꯤꯗꯅ ꯑꯗꯣ ꯑꯋꯥꯊꯕꯤꯁꯦ ꯍꯥꯞꯄꯗꯤ ꯁꯥꯁꯦ ꯊꯣꯠꯇꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯋꯥꯊꯕꯤꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯋꯥꯊꯕꯤ ꯍꯥꯞꯆꯜꯂꯒ ꯉꯥꯅꯨ ꯁꯥꯁꯦ ꯑꯗꯨꯝ ꯊꯣꯠꯇꯕꯅꯦꯕ ꯑꯗ ꯃꯌꯥꯝꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯥꯁꯦ ꯃꯨꯟꯁꯜꯂꯛꯑꯦ ꯈꯔ ꯈꯔ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯈꯔ ꯈꯔ ꯃꯨꯟꯁꯜꯂꯛꯄꯒꯤ ꯁꯤ ꯇꯥꯡꯀꯛꯁꯤꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯣꯔꯣꯛ ꯇꯛꯈꯤꯕꯁꯦ ꯁꯤꯁꯦ ꯍꯩꯖꯟꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯁꯤꯁꯨ ꯍꯩꯖꯜꯍꯧꯔꯁꯤ ꯑꯗꯨꯒ ꯎꯃꯣꯔꯣꯛꯁꯦ ꯁꯤꯁꯨ ꯍꯥꯞꯆꯜꯂꯁꯤ ꯈꯥꯏꯕꯤꯔꯒꯦ खायरसे ꯅꯨꯡꯁꯜꯂꯛꯑꯦ ꯃꯅꯝꯒꯗꯤ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯍꯥꯞꯆꯟꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯧꯒꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯂꯩꯍꯧꯕꯗꯣ ꯁꯤꯁꯦ ꯍꯥꯞꯆꯜꯂꯁꯤ ꯍꯥꯞꯆꯜꯂꯁꯤ ꯑꯗꯨꯒ ꯖꯤꯔꯥ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯁꯤꯜꯂꯁꯤ ꯑꯗꯩ ꯉꯥꯏꯍꯥꯛ ꯁꯤꯁꯤꯗꯩ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯊꯥꯡꯗꯕ ꯌꯥꯔꯅꯤ ꯃꯨꯜꯂꯕꯁꯦ ꯃꯅꯝꯗꯤ ꯂꯣꯏꯔꯦꯍꯦ ꯌꯥꯝ ꯂꯣꯏꯔꯦ ꯊꯣꯡꯕꯁꯦ ꯂꯣꯏꯔꯛꯄꯗꯩ ꯌꯦꯡꯉꯨ ꯍꯨꯃꯥꯡꯅ ꯃꯥꯏꯒꯁꯦ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯏ ꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯂꯥ ꯍꯩ ꯀꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯒ ꯆꯪꯉꯛꯄꯅꯦꯕ ꯂꯥ ꯍꯦꯛ ꯀꯥꯏꯅ ꯉꯁꯤꯁꯦ ꯑꯩ ꯃꯨꯛꯕꯥꯡꯁꯨ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯍꯥꯞꯄꯒꯦꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯁꯥꯡꯈ꯭ꯔꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯁꯦ ꯍꯧꯖꯤꯛꯃꯛ ꯆꯥꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯔꯅꯦꯕ ꯍꯧꯖꯤꯛꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯁꯥꯊꯤꯅ ꯍꯥꯏꯕꯨ ꯃꯩꯁꯥꯗ ꯁꯤꯡꯗ ꯊꯣꯡꯕꯅꯦꯅꯦ ꯃꯩꯁꯥꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯜꯂꯦꯕ ꯐꯨꯒꯠꯄꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯕ ꯆꯪꯉꯔꯣꯏ ꯉꯥꯏꯍꯥꯛ ꯐꯦꯟ ꯃꯈꯥꯗ ꯂꯩꯔꯅꯤ ꯑꯗꯨꯗꯒꯤ ꯁꯤꯒ ꯂꯩꯔ ꯂꯥꯛꯑꯣ ꯀꯩꯅꯣꯁꯤꯡꯁꯦ ꯂꯐꯨ ꯄꯥꯝꯕꯤ ꯉꯥꯏꯍꯥꯛ ꯐꯦꯟ ꯃꯈꯥꯗ ꯂꯩꯔꯅꯤ ꯑꯗꯨꯗꯒꯤ ꯄꯣꯊꯥꯔꯒ ꯑꯗꯨ ꯑꯩ ꯆꯥꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯍꯦꯛꯀꯦ ꯁꯤꯒ ꯂꯩꯔ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯃꯈꯣꯡꯁꯦ ꯆꯥꯎꯗ꯭ꯔꯦ ꯌꯦꯡꯉꯨ ꯂꯐꯨ ꯄꯥꯝꯕꯤꯁꯦ ꯌꯥꯝꯕꯅꯤ ꯍꯦꯛꯅꯕ ꯇꯧꯔꯒ ꯃꯌꯥꯝꯗꯨꯗꯤ ꯀꯔꯝꯕꯕꯨ ꯍꯦꯛꯁꯤꯒꯦ ꯈꯪꯗ꯭ꯔꯦꯅꯦ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯑꯣꯈꯥꯛ ꯋꯥꯡꯅ ꯍꯧꯈꯔꯦ ꯅꯣꯡ ꯇꯥꯔꯝꯕꯒꯤ ꯌꯦꯡꯉꯨꯁꯦ ꯆꯕꯨꯠ ꯂꯤꯟꯒ ꯊꯣꯔꯛꯇꯅ ꯑꯩ ꯀꯗꯣꯝꯗ ꯍꯦꯛꯁꯤꯒꯦ ꯍꯦꯛꯄꯁꯤꯕꯨ ꯁꯤꯒꯩ ꯑꯃꯁꯦ ꯌꯥꯔꯅꯤ ꯁꯤ ꯀꯥꯈꯠꯂ ꯍꯦꯛ ꯇꯥꯕ ꯁꯦꯝꯁꯦ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯩ ꯌꯥꯔ ꯂꯦꯞꯐꯝꯁꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯦꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯂꯣꯏꯔꯦ ꯃꯨꯛꯕꯥꯡ ꯐꯖꯅ ꯍꯥꯎ ꯊꯨꯝꯅ ꯆꯥ ꯂꯣꯏꯔꯒ ꯁꯦ ꯇꯧꯗꯣꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯁꯤ ꯍꯧꯖꯤꯛꯇ ꯅꯩꯁꯟꯈꯤꯕ ꯀꯣꯟꯁꯤꯡꯗꯨꯅꯦꯕ ꯑꯁꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯦꯡꯗꯣꯔꯤꯃꯤ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯃꯅꯨꯡꯗꯒ ꯄꯨꯁꯟꯕ ꯌꯥꯗꯦ ꯃꯄꯥꯟꯗꯅꯤ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯦ A few moments later. ꯁꯥꯏ ꯃꯥꯏ ꯃꯤꯠꯀꯁꯦ ꯍꯧꯖꯤꯛꯇ ꯇꯥꯊꯣꯛꯑ ꯆꯪꯉꯥꯏ ꯕꯪ ꯁꯥꯒꯠꯂꯛꯇꯅ ꯃꯥꯏꯒꯁꯦ ꯑꯗꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯅꯨꯡ ꯊꯣꯡꯕꯁꯦ ꯁꯥꯊꯤꯅ ꯋꯥꯏꯕ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗ ꯄꯨꯁꯟꯗꯕꯅꯤꯅꯦ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯟꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯃꯇꯝꯗ ꯑꯣꯏꯗꯤ ꯋꯥꯗꯕ ꯍꯥꯏꯗꯤ ꯑꯃꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯈ꯭ꯔꯁꯨ ꯑꯃꯅ ꯊꯣꯡꯕ ꯑꯣꯏꯈ꯭ꯔꯁꯨ ꯑꯗꯒꯤ ꯑꯃꯅ ꯂꯣꯏꯔꯒ ꯐꯦꯡꯉꯛꯄ ꯑꯣꯏꯈ꯭ꯔꯁꯨꯀꯣ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡ ꯁꯦꯝꯕ ꯑꯣꯏꯈ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯁꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯑꯃꯃꯝꯗ ꯂꯣꯏꯅ ꯊꯥꯗꯈꯤꯕꯅꯤꯅꯅꯦ ꯑꯗꯨꯒꯗꯤ ꯀꯩꯝ ꯋꯥꯕ ꯈꯪꯗꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯊꯟꯇ ꯇꯧꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯁꯥ ꯂꯩꯕꯕꯨꯗꯤ ꯊꯦꯡꯉꯦꯕ ꯉꯁꯥꯏ ꯑꯩꯅ ꯁꯥ ꯂꯩꯕꯁꯦ ꯑꯗꯨꯝ ꯄꯨꯡ ꯕꯥꯔꯣ ꯍꯥꯏꯗꯤ ꯂꯩꯔꯒ ꯍꯜꯂꯛꯄꯁꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯅꯤꯡ ꯇꯃꯥꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯣꯠ ꯆꯩꯁꯤꯡ ꯑꯃꯨꯛ ꯍꯣꯟꯗꯣꯔꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯝꯕ ꯃꯥꯒꯤ ꯃꯆꯜꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯡꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯄꯨꯡꯁꯦ 2:30 ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯥꯃꯟꯒꯤꯅ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯩꯔꯛꯇꯨꯗꯒꯤ ꯃꯩꯁꯥꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯦ ꯃꯨꯛꯕꯥꯡꯁꯦ ꯃꯁꯤ ꯑꯩꯗꯤ ꯆꯥꯕ ꯑꯃꯠꯇ ꯆꯪꯉꯔꯣꯏꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯦꯟ ꯃꯈꯥꯗ ꯉꯥꯛ ꯄꯣꯊꯥꯔꯦ ꯑꯗꯩ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯂꯣꯏꯔꯒ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯑꯗꯒꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯨꯛꯕꯥꯡ ꯇꯧ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯦꯡ ꯂꯥꯛ ꯉꯝꯗ꯭ꯔꯕ ꯄꯨꯛꯁꯦ ꯇꯤꯡꯈꯠꯇꯅ ꯆꯥꯁꯟꯗꯅ ꯑꯗꯨꯗꯒꯤ
งาปวดท่าอะไรตัวเกี่ยวกับปวนสมุกเพียงมันนะแบบไอ้เป้าโซดทวิตเวทโออะไรดิสมัยมาพับมาได้กันเนาะดุมเต้าขี้บ่ดีว่าเลยแต่แบบเนี่ยสมัยนั้นเขายี่ทวงบุคคลเปอร์เซ็นต์ด้วยมาทางเอาค่อยนะทวงบุคคลเมื่อกี้จะถูกจำ experience เลยแต่แบบเนี่ยค่อยว่าแบบคิดตั้งตัววันว่าไปเฮเลยแบบตัวป้าจุ่มนะทับสู้อะไรกันแกสมกันเราตัวแต่แบบสมัยนั้นเขายี่ทวงดักเขายี่ทับเสียไอ้ตาเสียงไหนนะดิดูบุจักนี่มันเห็นนะดิเท่าเลยแบบดุมตัวนี้ตัวแม่atau di video saya maka kapang mengenai hal berada ise hajik saya kan masa di cs mo kan tahu kita urban ya minggu dah cuma tahu kita dengan saya saya ina cat kita orang tu marang jarang tahu dana nasi mukbang gitu kan tahu dengan ida video saya namanya ida cat pangau dah hajik saya misal pengaruh cs sepiru ke sih saya atau tapi nam hajik itu loh salah ke do ko nam video matang video tamu tengah sih matang mukbang ni matang gitu kan jika sih